Impact Health Linkta Mayambu Taram Nokchari. Ngasigi Thauramasi topic di importance of voluntary blood donation ni. EP bagi kanabu singaduni. Ngasigi expert oina lengsin biriba Dr. Rasi, Dr. L. Tomchak Khuman, State Program Officer, State Blood Cell, National Health Mission Manipur ni. Dr. Bu akoigi studio da Taram Nokchari. Thank you very much. Ahanba maktada Dr. da khoina lakchaning ba question ase blood haibase karino aduga akhoi mi oibagi hakchang da e kayam kadai bo kayam chang kayam yang yaw ke habase ahan mong ta thambi ai smai thamjage e haibasi taibong mi amagi hakchang da cheliba yam maru oiba vital nutrients mayam ama puraga tissue mayam organ mayam sibu samnaliba dumba mahi gi oiba connective tissue amani aduga taibong mi amagi hakchang da yawriba e chang asi akhoi formula amadagi kon hot pangami nupagi na haksangi arumba kg amamamda yawriba igi sang asi 76 milliliter ni aduga nupi dana haksangi arumba kg amada 66 milliliter yawi aduga nupa orsu nupi orsu haksang darkar leriba igi sang di kg amamamda sumnatagi 50 milliliter ni maramaduna matam punamakta nupa su nupi su haksang darkar leriba i adu khaidokraga ariamba buffer stock ama barabar admak lehowi aduga ida khogi machan kari kari yawbuge ai components sing do adum da ida yawri ba masal che khoina sawrakna ani thokda khaidoi mahi gi polam sing amadi mapangi polam sing haiduna mahi gu polam asiboi khoina plasma kawi mane e gi 55% constitute tawi lemhori ba 45% asina akhoi mapangi saruk sing ni masida maruina cell makal ahum yawi ara mayamna khangnariba akhoi red blood cell white blood cell amasung platelet sing asina mapangi saruk sing asibu cell daga mathang tong lakchani sina khoi blood group e gi group sing se kitang macha khainam tak taibang miyobe sing asi akhoi gi tongan ba blood group sing da akhoi gi leibani masi 1901 da akhoi gi Austria macha Karl Steiner na discover tobigi bagi matungina akhoi angang ba cell de yawba antigen amakhakna madru yawba antibody amadi antigen madugi matungina akhoi gi taibang miyobegi akhoi gi blood group asi makhal mari thokna lei habisi mana puthokpi ki moi singa dudi A B AB amasung O ni mathang da khoi nong lakchanics na blood donate to bi haina mayam da khoina urge to ribase adum mayam da 1000 voina to ribase se gi matang da kari kino haiba project medical science ki sakhulapagi matungina ana layang bagi lamda igi darkar asi nomo gi hengalakli adubu amarom da aikoina khangi madudi e haibasi di hidak lang thakum akoi gi factory amada semba saba sungba yaba pot amadi nate madi taibang miyoiba amana atopa taibang miyoiba amagi damak dan tawdriba makhaidi phangba ngamba pot ama natabanina akhona matam punamakta miyam punamakta i dan tawbiu haibagi kholawase tatna dum lawriba the group ki matang da ina kitang chitha hoba ma leibasna akhoi blood group mari leiren haire A ne B ne AB ne O ne si group mari sida rare oiba adai common noina dum phangba da kari na kari da piba yaba haibaduna kitang detail oina akhoi blood group mari asi amu aikoina RH negative RH positive haiduna amuka su khaidoi adaga mayamna aikoigi commonly aikoina kanwa lairi basi phangnari basi RH positive ni masi lamlam gi matungina magi percentage khar khenai adu saurakna 96 to 90-80 RH positive kambuni adu lemhori ba saruk kharasina RH negative ni adu maram amsi yenge haireraga ngasagi hangbiraiba wangsi mari leinana ina thamjining basi hujiki matamdadi blood group chana na idan tongnai aduga aikoigi transfusion pinai se A group ki anaba amada aikoigi A group ki E transfuse tongnai asmai tawdana B group ki su B group ki anaba oi taragadi maonda kapgadoribe E asi B group oiba tai asum tawna kapagadi aikoigi blood kapadagi thorakwa transfusion reaction sing yamna minimal oil aduga group se thi bada phang bada kitang wa group sina karam ba ahoi masida ngasai ge na panjagi ba RH negative kambusi maram di moi di minority population da yawba adugumba blood makhal nina moi sing asi
ꯑꯩꯈꯣꯏꯒꯤ ꯐꯪꯕꯗ ꯈꯔ ꯋꯥꯏ ꯑꯗꯒꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯁꯤꯗ ꯏ ꯑꯃꯨꯛꯇꯪ ꯗꯥꯟ ꯇꯧꯕꯗ ꯏ ꯀꯌꯥ ꯌꯥꯝꯅ ꯆꯤꯡꯊꯣꯛꯄꯒꯦ ꯑꯩꯈꯣꯏ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯕꯦꯡꯀꯤ ꯇꯤꯝꯅ ꯗꯣꯅꯔ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯠ ꯇꯧꯍꯜꯂꯤꯕ ꯏꯒꯤ ꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏ 350 ml ꯅꯤ ꯃꯁꯤ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕ ꯋꯥꯍꯪ ꯍꯪꯕꯤꯈꯤꯕꯗ ꯑꯩꯅ ꯈꯨꯝꯖꯈꯤꯕꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯆꯥꯡ ꯑꯁꯤ ꯗꯔꯀꯥꯔ ꯂꯩꯕ ꯆꯥꯡꯗꯨꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯕꯐꯔ ꯁ꯭ꯇꯣꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯊꯝꯖꯈꯤꯕꯗꯣ ꯃꯗꯨꯗꯒꯤ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯑꯗꯣ ꯍꯛꯆꯥꯡꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯏꯒꯤ ꯆꯥꯡ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯁꯣꯛꯇꯦ ꯑꯗꯨꯒ ꯏꯁꯦ ꯗꯥꯟ ꯇꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯁꯤꯗ ꯀꯔꯤ ꯁꯥꯏड ꯏꯐꯦꯛ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯍꯣꯏ ꯀꯅꯥꯒꯨꯝꯕꯅ ꯈꯟꯅꯩ ꯑꯩꯈꯣꯏꯅ ꯏ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯒ ꯁꯥꯒꯣꯟꯅꯕ ꯑꯩꯈꯣꯏ ꯂꯥꯟꯅ ꯊꯥꯖꯅꯕ ꯃꯤꯠꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯅꯕ ꯑꯃꯈꯛ ꯂꯩꯈꯤꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯔꯤꯑꯦꯛꯁꯟꯁꯤ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯃꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯣꯔꯤꯖꯤꯟꯗꯒꯤ ꯊꯣꯛꯄꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯗꯣꯅꯦꯁꯟ ꯀꯥꯎꯟꯁꯦꯂꯤꯡ ꯃꯥꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯨ ꯇꯧꯕꯤꯍꯧꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯂꯥꯏꯅ ꯀꯣꯛꯍꯜꯂꯤ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯏ ꯗꯥꯟ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯑꯦꯛꯁꯟ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯥꯏड ꯏꯐꯦꯛ ꯂꯩꯕ ꯃꯗꯨꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯛꯈ꯭ꯔꯤꯕ ꯏꯁꯦ ꯍꯛꯆꯥꯡꯁꯤꯗ ꯑꯃꯨꯛ ꯀꯌꯥꯝ ꯀꯗꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯌꯥꯝ ꯊꯨꯅ ꯍꯟꯖꯤꯜꯂꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯈꯟꯅꯩ ꯏ ꯄꯤꯊꯣꯛꯈ꯭ꯔꯒ ꯏ ꯑꯁꯤ ꯍꯪꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯅ ꯊꯝꯖꯈꯤꯕ ꯃꯍꯤꯒꯤ ꯁꯔꯨꯛ ꯃꯄꯪꯒꯤ ꯁꯔꯨꯛ ꯍꯥꯏꯅ ꯊꯝꯖꯈꯤꯕꯁꯤ ꯃꯍꯤꯒꯤ ꯁꯔꯨꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ within 48 hours haksangi system singsina automatically admak replenish tawjabani aduga ngasagi mapangi saruk cell sing asina 21 days gi manungda complete replenishment admak tawjabni haksangi system sing asi aduga miyoi ba mana kayam toina I dan tawba yabage ahoi hujikta ina thamjaki ba aikoi complete replenishment asi 21 days da ojaragasu aikoina donor asida para subsequently amu blood donate tawge harpa matamda mangonda phatanungda thoktana baidamukta tangai phadana aikoi leba asida sanariba drug and cosmetic act ki matungina akoi mi ama mathangi dan tawge haib targadi akoi 90 days haibadi 3 months ngai batai maramaduna 3 months khudingi akoi mi amana idan tawbi yai aduga chahi amada marirak idan tawbi chahi amada marirak aduga 90 days sugragadi amuhana idan tawba yareba aduga idan tawgraba matungda koina miyoiba amana si chasangadabani adaidi kitang special diet kumba ma leibra aduga pothabagi swain leigadabani haiba masisu nasaina panjagiba iga sagonaba akoi lana thajanaba missing duge manungdasu amani akoi idan tawgrabanina karima ahen basaba aduga hena pothaba adigi adu soknadaba samnadaba haidana kayama leiri adubu aikoina haijaningbadi akoi idan tawgre haidana magi damukta ahen ba special diet natraga extra rest darkar leite hana idan tawdringai mamangda mana saramba akoi normal diet ado aduma continue tawbiu aduga idan tawgraba matung akoi pung kumari nongma khaktangdi ka henba yamna vigorous over adugumba activity dang tawbidraga madudagi henba extra rest kumba karigumba amata darkar leite haina thamjage aduga mayamna khanaba concept amsung lei koigi idan tawthokraga kitang kitang noiramba mi se kitang weight hanthei kai haiba ma asigi matang dasu kitang sengtopi sigumba adigi koina sum awareness session mayam pangthokpa matamda nupi masa singna hangbadi the other way around hangbi ade idan tawragadi haksang noi khatli haibisi sumbra haidana aduna sidasu masi misni maramdi ma idan tawthokre tawthokra matung da su magi hanagi normal diet to dum saraga magi normal activities do adum continue tawbani maramadon idan tawbaga kanagumba amagi noi khalakpa natraga patharakpaga thodopa mari leinadi ada samna hairabada ai isamaksi regularly aduma blood donate tawjabani as of today 47 times ai blood donate tawjakre ado ai ngon ai haksang da
ngasai singnariba kainodu aingonda panba taragadi ai madugumba leite haidana ai living example oina ai mayamda thamjage isagi dum experience tagi dum sigumba misconcept mayam se karimta leite habado normal dan tawdringai da leiramba phibam duga dan taw khraba matung da leiramba phibam duga adum normal oina dum chatleba mathang dam lak chaninge se khoigi I dan tawgi khoigi laibak asida aduga world da khoigi idan tawgi scenario se karamba phibam da leiraba khoigi malim gi oina sahi amada khoigi punna 108 million donation si khoi sathai khoi pithribi gi oina adigi leibak mayam sigi manungda khoigi 62 countries khaktani khoigi leibak tu gi darkar leiba blood supply asi 100% khoigi voluntary blood donor sing dagi lobang ami asi araga sigi against the India da sahi amada khoigi darkar leibasi WHO ni pima matungina leibak tu gi apunba population gi 1% do madugi figure du gi khoigi unit masing du leibak tu gi sahi amagi igi darkar ni haina pai sigi hisab sida India gi apunba darkar si 12.5 million units of blood ni aduga against this ekoni sahi amada collect tawri basina 10.9 million collect tawi aduga sigi manungda amu voluntary donor sing dagi collect tawuna 8.9 ni samna harbada akoigi 80% gumbadi akoigi voluntary blood donor sing dagi collect tawba ngami India gi oina hajarabda sin aduga khoigi laibak sigi adumaina phibam se leire hoje aduga Manipur gi oina sigi blood donation gi khoigi phibam se kadai wai da leiri ki habada khoigi India gi national level siga yengnaba matamda Manipur gi si khidang phibam si kharasang nemna lei Manipur gi ngai WHO gi piriba khoigi hisab tu gi matungina Manipur gi population si 28 lakhs ta holagadi khoigi sahi amagi darkar leba unit asi 28000 oigidori 1% haibanina aduna khoigi requirement si 28000 ni sahi amagi requirement si adubu khoina sahi amada collect tawba ngami si somewhere 21 to 22000 units tama khoi collect tawba ngami aduga as of now khoigi April ki tarik ama 2016 ki dagina khoigi hujiki sakhiba tha February ki tang 19 phawbada Manipur gi oina huji collect tawribasi akoi 19000 ga akoi gi some 82 units collect tawre sigi manungda voluntary blood donor dagi akoi na collect tawba ngami si 4000 ga kharadani samna hairbada all India gi na 80% voluntary blood donor dagi collect tawi Manipur gi di 24% khaktamak voluntary blood donor dagi akoi collect tawba ngami simai share tawjani aduga sigi khoigi leigadaba chang se yamna Manipur dadi watlena haizaba tare sikhanga 24% khatang leirine leigadaba chang dagi yam thina wat masi kadai da kari awareness wat padagi ne na doctor na thambini masi akoigi masi gi maram kya muk leikre hoi mayam ji manungda akoigi as usual akoigi awareness wat pa ngasai yain haijagi ba ini harigadi masi ga sagona ba miss mayam amalai anywhere in the world ara hariba kanosi khara strongly founded oina hoi lamdam sida sulai masi factor amani number 2 ngasai thamjaki ba habcd aikoina dukan da ari over the counter leibi ya pot amanatre mi amana makhong na thongna thorlaga dan tawri makhaidi phangba ngamda pot amani na sigi matang asida dan tawbigadaba singa se moi bu aikoina recruit tawba adigi retain tawbagi aduguma program ama khoi sangjin badarkar lai Manipur da sigi lam asida sigi donor recruitment and donor retention gi program ase khar weak oiba aduga ahum subada blood bank sing asida laiba staff sing asi dan tawba sing asibu recruit tawba amsung retain tawbagi akhoi gi matik sarba training sing ado phangbasi yaudaba mari subada akhoi gi Manipur gi missing asiga district sing asiga mapasa na blood bank sing akhoi gi ningthina akhoi gi hangdok pangamdri huji phawbada Manipur da lairiba blood bank asi sarkari makha da lairiba si blood bank mari khaktani district mari da aduga private sector da sija hospital and research institute ki amaga punna blood bank manga khaktani sisu factor amani arigi aroibada akhoi gi lairiba akhoi gi
donor organization sing ase akhoi gi moi bu invite tawba ma chang akhoi haina balai idan tawgadaba mi ase adum pok padagi man idan tawgadabani man idan tawroidabani haina kuthi de yor pam tanati pok aba matung da akhoi na ma bu idan tawboina akhoi semba makhong sombi ba sembi ba aduga pusalak ba ma chang ngasai mamang da haijagi ba recruitment and retention and masigi kanu sigi part amoina akhoi gi blood services sing nasu akhoi gi donor organization sing asibu matam punamakta chang naina baton tawbiba ma changi akhoi gi e gi award pa leire asmaina tawbiu ada moi da su moi gi madu ngamna na ba akhoi support ama pibi basu darkar le asmai thamjagi mi malak pok padagi hauna khoina education ga loina na education sida yawhallaga idan tawbagi kana base khanghan gi ba ma hawbadi foundation dagi hauna dum khanghan gi ba ma changi haibaduneba ahoi yam nungai jare matang swai sida akoi makha ta ba question mayam amga doctor dagi khangjaning ba mayam ga lakchagi ge matang swai sida break ama laujage impact health link pu miyeng ta dun lebi mayam bo muka hanna taram nok chari impact health link ta ngasigi topic ase importance of voluntary blood donation ni ngasigi thauramasa khoina expert oina link sinbiri ba se Dr. L Tomcha Khuman state program officer state blood cell NHM Manipur ni Dr. da makha na khoina lakchani ba se blood donor se makhal kya suge types kaya lege ha ba se sim thambi akhoi gi idan tawri biri ba blood donor sing asi akhoi gi hanadi akhoi gi professional kam blood seller haidana moi makhala ma lerami adugi matungda hujikti makhoi singa se akhoi ukidre akhoi gi supreme court ki pirakpa directive amagi matungina akhoi gi 1998 ki 1 January dagi di hariba system of blood donation ase ban tawgi badagi moi singa se mapan thokna di ukidre sigi makhal si matungda atopa makhal ani maga lairi maduna akhoi gi family natraga relative natraga replacement blood donor haiba ari ahum subadana voluntary blood donor haina sumaina akhoi khairi adu kang saina hajagi baduni ngasai gi blood seller kam professional blood donor sing di akhoi mapan thongna khoi ukidre ben tawgrabanina ben tawgrabanina ukidre ba akhoina kanogi masagi kanogi e yonba ana thengnar matamamda adudu thengnar hojiki aduga khoi makha lakchaning se voluntary blood donor se magi mana piri ba isina khwaidagi hena safa ba kaino to ba safest ne harise se kari kino ha ngasagi mathakki akhoi blood donor makhal ani se masidi magi purpose si idan tori basi gi purpose si aham bagi blood seller gi di magi de paisa gi da mutani magi karigumba akhoi gi income ama amadugi makeup tawna bai damuta magi isi dan tawbani aduna madu magi primary objective si di paisa du oibanina masagi anaba masagi nuai taba leiba matam dasu madi idan tawba laklagani aduga ngasai na thamjaki ba tha ahum kanarga idan tawgadabani ad madi paisa gi khalaga magi mapung mari phadringa da madi tha ama gi manungda madum laksarpa yai kanaguma khara de de khona kanu de thengna basi blood bank khara de di akoi gi hapta ko ding tor pusu yawi hai le matam de magi igi quality se kadai bawba akoi gi low oigadage se adu khanthabiro adiga ani subada ngasai gi family natraga replacement sigi donor sing asidana mahak sidi imu manungi mari mata gi anaba ma yawro matam maduda ma pi da yadre haidana under pressure da ma pi gi dori ara mahak su mana phongdok ning da ba ma gi ngonda laiki ba risk behavior ama maya mamang da mari mata gi mamang da phongdok pa ngam da ba da pi da badi yadra adu da i du pi rak patara gadi madu i du sembo wale punama asigi against the voluntary blood donor amadi madi makhong na thuangna masana yana magi isina kanagumba anaba magi kana jagrasanu haina thora aga lakpanina mangonda laiba akhoi information punama se akhoi losin ba tawdana ma phongdoga isi pi banina magi isina khwaidagi sengi haina pithribi pumba akhoi yana ro wafam du oiri
mana pi khiba taragasu madi voluntary oibanina chapchana kari haini hairi ba magi niti niyom me amanga aga chapchana matik chana mu magi ido replenish tor matung da mu kona mu la aga so pi doine ba aduna magi se khwadigi safe oina law doine ba aro idan tawdringai da su akoi questionnaire set amale akoi blood bank ki team sina nangwanda singumba nungai ta ba leibra nang singumba tawgi ba leibra haiba questionnaire me amasi se tawraba matungda ma fit ore hai kan idan tawon ga dori ba aro voluntary blood donor sing sidi hariba questionnaire sidi yawri ba bolam me amase akoi gi sengna share tawbi whereas mathaki atopa makhal ani dudi punam se losala ka dori ni ar ma si konseng ni na hair ga idan toksalam ga dori ar ma gi dis ama number 2 akoi gi family natra replacement donor dudi ma di nan thoki bani ar go number 1 blood seller natra professional donor dudi ma di pisalama ga ma di psadu pursa ka doi ar mathaki donor makhal ani dugi intention ga ahum suba voluntary blood donor sing sigi intention ga ani si saung khene bani na ma gi china khwadagi voluntary sina safe oina lawini mathangda khoina lakchani ngipsi manipur da blood donation gi kaino se yamna low oiba se kari gi ne hana lawbani masi asai mamang da su hangbi khre angasai gi i ga mari leina ba miss mayam ama ekoi gi khunai sida su ekoi gi khuling duna leiri adigi awareness su akoi gi watli aduga loina na aina amukan hanjarabada atopa akoi gi hidak lang thak adigi atopa polam singa akoi manadaba akoi ana layeng bade di yana mag darkar lebe I haibase akoi gi dan tawtre makai di phangba ngam da pot ni na ar masi gi damakta dan tawbiga da ba donor mayam ama akoi na scientifically akoi approach tawraga aware ohelaga moibu support tawbiraga moibu recruit tawba moibu retain tawba sigi program ase khar soli akoi gi state ta asi mathakta soli ba sibu amuke hena soksen halibasi asigumba si tawbiga da ba araga masida silam sida nikina train tawraba staff sing koi blood bank sing asida koi laitri wali arigi amu mathangda koi official agency gi site gi su manipur ki population asiga chanana district sing asiga chanana blood bank sing gi akoi matik charba infrastructure sing semga sagat pagi akoi gi kanu si su wali adugi mathakta akoina donor organization sing ase asibo koi matam punamakta moi se koi gi program asigi koi gi stakeholder amani koi gi yosabi makhong amani haino concern biraga tam punamakta award pa I sing mengkhat pa aphaba I sing ase collect obada moi gi su saru asowa ma lei haiba se koi khangbi ba wat pa sima su factor duga makha chathajarak poina koi gi blood pi gi basina EP gi basina side effect laite normal ni karimta akaiba laite haibigre aduga blood pithok pasina magi kana base benefits sing se simdaga thambira mane ngasai ki masi ujikta yamna kana su propose tongnari ba akoi gi kaino amani expect amani akoi idan tokthokhi ba singa akoi gi idan tokthokta ba singa ani sida akoi gi health ki khena ba khara lei haibasi akoi jikti akoi gi researcher kamun puthokti kang ana idan tawba singa tawdaba singa gi ahamba kano si sumana thamjake idan tawba khaktana akoi gi feel tawba akoi gi yam nuai ba akoi gi sense of achieving akoi gi milestone ama that I have saved somebody's life kana gumba mi punsi ama save tawre haibagi madugi nuai bedo idan tawba mioi khaktana feel tawe atopana feel tawba ngamde secondly idan tawtringai mamangda akoi gi prospective donor khudimak se moi akoi na free health checkup amapi magi hemoglobin test tawi nembra wangbra ma fit oibra idan tobagi damak magi body weight blood pressure asina singba akoi gi free medical checkup ama akoi na tawi asigi mathakta idan tawrama matung dadi akoi na akoi anaba sigi asi amuk test tawi haribe asi da HIV yaubra hepatitis B, hepatitis C, malaria, amadi syphilis yaubra haidra koi test tawi. Hariba test sing asi akoi free da tawgadori ne. Aduga masi karigumba lanai wana tawba taragadi masi paisa yamna tingba adugumba test sing oidori bani. Ana mahaki sida hariba infectious agents mayam si yaudre haibagi test result adu lakpa kanda mangonda aikoina
donor card ama soina utkani pigani ada donor card asi da yauri basi hari ba infection manga asi yaudre ada magi blood group asini aduga mai hemoglobin level asini magi body weight na at the time of donation da asu oiki haibase magi donor card asi da loina reflect tawra ana hari ba pot ase mangon da phangan gadori ban masi jo magi benefit amani asi mathang da aikon sang nai na i dan tawbu sing asi aikoi gi heart attack kanu sing sidagi yamna lapna leiba ngami haidana research sing puthore masi gi manu oi ba akoi maram di heart attack tawnana bagi khwai di maru oi ba aikoi gi factor si aikoi gi i de yaw ba hemoglobin da napaga leiriba iron asi aduna iron gi level asi particular level amdagi wang la agadi heart attack tawna bagi masak ama oi adubu aikoi na sang nai na i dan tawragadi hairi ba wang khatna laikraba hemoglobin da napi ba i de yawriba iron gi sang ase aikoi regulate tawba ngami aduga heart attack tagi aikoi safely aikoi leiba ngami sigi kana basima aikoi phangni ani subada aikoi gi i dan tawbasina tawthokri ba ngasai ni haijakriba i dan tawba matam da koina pithokri ba je 350 ml ni 350 ml si amu replenish tawno hona kanda aikoi gi system asina kanagumba gi cholesterol wangna leramba mata adu oi targadi cholesterol singa se chingdabada yam chawna mateng pangi ahum subada kon i dan je tawthokhiba matamda ariba cell khara su yawkhre adu anoba ngasai 350 se replenish tawpa matamdadi anoba cell mayam ji lakpa kanda mi se matam punamakta moina haibata taga tehalli fresh oina lehalli aruga samna de aging process se thinthan bangami haibagi kan sima so khoida share idan tawbasina hakchang atay natadana hakchang kanaba mayamam su lifelong oina piba ngamba oiriba ahoi mi khaktagi nate donate toriba magi ju kanaba lei habise koi buji khamina ba darkar le doctor matam su yam lei salaktre aroi boina yamna maruiba khoi ki manipur da khoi ki national health mission manipur sina karam e blood donation matang da karam ba thaudang lori bage haibado siten ahoi buji ni mathakta akoina dan tawgi lamda nemi me maram sing da koi khangabani na akoina awareness ki damakta ade kem sing ase masing hena pangthong ni dongta akoina funding tori blood bank sing da adigi blood bank sing laitaba district sing da huji chaliba sahi 2016 17 sida Bishnupur district hospital Senapati district hospital sida national health mission gi makha da blood bank ani gi infrastructure semgot sagali sigi mathakta blood bank sing asida aikoina matam ga sunaba equipments mayam amagi provision lairi adigi reagents consumables kya national health mission ki side tagi akoi na pina na ba provision thami asigi mathakta akoi e blood banking kana gumbana rims ta nataga any hospital blood bank sing asida magi anaba duga sanaba e leibra haibasi akoi gi internet ki khuthang da khangna na bagi damakta akoi gi e blood banking ki system so akoi hautuk chaga dore sigi mathakta e ga mari leina ba blood disorder kayana akoi gi sohon biraba anaba singi moi gi support scheme mayam amaso national health mission gi mai kai digi akoina launch tawjagadori adagi aroi bada blood ki lamda work toriba akoi gi organization singa si moi gi su support pinu damta akoi gi provision ama ministry dagi ngangna raga akoi phangnana ba honari sigi hariba kanwa singa si khara pangthorpa matam dadi soidana ma ke manipur da blood donation gi picture ase ahom khara di lakani aroi boina doctor na akhoi gi miyam se urge to bong su changbani na hena aware oina na ba mayam sida akoina doctor na message samtang pipiram ahoi akoi gi manipur gumba HIV AIDS amadi drug abuse gi social issues singasina la halama mafam asidadi voluntary blood donation haibase masi khwadi kanaraba akoi gi maya ani panba aduma khulai amani haina ina smai thamjake maramdi e dan tawbasina sangnai na e dan tawbasina nupa natraga nupi amabu matam punamakta HIV hepatitis B hepatitis C malaria amadi syphilis tagi lapna laheli ara hariba laina singa siga mari laina ba aikogi moral magi character singa do semdok janabagi adugumbagi khuthong chabusu phangali masina mama pa kaya dasu isa se issue singa se hariba HIV AIDS amadi drug abuse dagi lapna thanunabagi akogi masak amani khangjan biraga voluntary blood donation bu promote tamina si haba message ai thamjak doctor na matam nga haktang kai thokpiduna kanaraba wafam kya takpi bagi damakta thagacheri matang swaisida impact health link loisinjare khurumjari
ꯊꯦꯡꯀ꯭ꯌꯨ